अहमद मुरुई पाउ कक्सिंग अमदी बिष्णुपुर डिस्ट्रिक्ट की मफम क्या इसिंग इसाउगी अवाब मायोक्नरिबिसिंग दा सरकारना मियंग संगबिरबा पामले खुरुमजरे मियंग ताबिरबिसिंग तराम नोक्सबो लोइना पाउ संदनो पिजरे कक्सिंग अमदी बिष्णुपुर डिस्ट्रिक्ट की मफम क्या इसिंग इसाउगी अवाब मायोक्नरिबिसिंग दा सरकारना मियंग संगबिरबा पामले ISTV News na ising isauna mayok narba mafam sing setuna yenglu matamda miyoy kya relief camp hangduna sangjafam lodun lerma thengnorki ising isaugi awaba mayok narba miyoy singna kendri lusingba singda penda wafam ju thamle atuba matamda sarkar gi mari leinaba singna miyang sangbiu haina phongdonarli manu hanjamba ko yidi Manipur border haitare ne amaron dugo rebi jaga si adu masi lambi thong orgasu amam orgasu कोई जगह से दे तुम भी तो बुरा है कंजे मसीदा मरी लेना बो सरकार की मायके दे किसु अवा ना तार बो मैं हम सिंजी की कितंग मियंग संगी हो है ना परामना ओइना थाइजरी अनुमी मरी नहीं सुरे सिलेल जांगान विलेन जिकता जो पाखले आदगी संलम सिंदा सिरे सिज्ञान ताते बुंगो इमा हो मोय देसी दा सुको हायो पेन द मयाम लाई si chang gi se me ka na jam ro ji tiang mok jang ai te isu mayam ji kari ja doi no koi bo ya de bu ngo khang de ji pan pan ro sil le ba ado yum ji lei be rak ta bu gi ma hoi ji da pakhan ja ra ga sorong mai ai kamai to bai bo si tau ji ni chang ba da si yang hong sang ai imung su loi thum me lâu su loi si re wa ra aduna khoi ji kai gum bim su phang de mi di pangyan da maya le khoi di chungyan su yan de kai gom bin su yan de isa gi dum ga tor ga cha ja ri ni hing ngai dum cha ya ba khoi su dum Imphal jiri lambi fagale haina handak Manipur lengak na lambi gi nakal da hoarding kya da thetuna Imphal jiri lambi gi sanam ulabasu lambi sigi mafum kya di pukri grumna aso soba kom kya leiri haina amuko gi president Devana Paumising na phongdokre mana makha taraduna All Manipur United Club Organization bidi Romai Naga Youth Organization lambi sigi film hak thengna ni yengsin beset pada lambi sigi mafum kya fatna lerma thengrokibani biarona piring ida lambi sining tin semde hairamba adu hausi atopa company singna lambi semgi thabak asida di peningai oirabra masida Manipur sarkar na miyang sang batangai fidi haike moi sengna Manipur government na su akhoi gi center government na adu umba company sing da sinare haidana tumina laithok piganu hena mi yeng changbiu yamna kupsan na yengbiu highway sida moi mayang gi company sing gi sen tan bam oina leiribe se masidi akhoi khudak da gi tokpiu haibisi ma akhoi strongly thamjaninge natraga di akhoi gi highway si India da pulli bisi kayam kuirage sini asuk changa base biaro na BRTF na tek tek tawdana sendan phan oigre miyangi punchi kayama mangre lan thum mayama mangre gari kayama mangre siguma mayam gi amona landana na ba akhoi yamna thamoi sengna taw Amarom the Kongset Aduda Saruyakiba Romai Naga Youth Organization ki President Singlungs Dangmaina Fongdorpada Lambi Sigi Fiba Mamadi Drainage ki Mafam Kya Semre Karapaba Lambi ki Saruk Singda Hanjin Hanjin Sem nu Laire Atuma Matamda Sarkar ki Makok Thongba Singna Yangsin Biu Haike da adugi response karimta lagtre phajana lagtre drainage yamna mathau tare drainage amapho makoina kaino tawdre phajana sembidre semgo do mafam du da semde adu semoi da mina hana semamba BRTF na hana semamba jaga du da makoina hanjan sem leire adu koila sabasu hojiki BRTF na tharamba lambi semamba jaga lambi phaba jaga du da adu makoina semga leire adu phattaba khwaidagi phattaba mafam semgo do mathau taba mafam du da di makoi semdre Thamoiban Kendru ki MLA case Jekistan na West Bengal ki Navdhamda guest house ama sargan haina ngasi Rashtriya Bhagat Chandra Maharaj ki seni taramapal suba lekhidam ki ningsing thorungi homni sanman mit phongdokre thormadu da theater gi lamda saknaraba Ratan Thiam yauna mioi kiana surga ki Ratan Thiam na hai kibada asiguma thormama mapung phana mai pangna pangthokpa ngamba haibasi laibak phabani haike MLA Jekistan makata na hai kibada miyamna mafam asina lakpada lepham sapam ki kudongsa do kya mayoknaribasi nanaba guest house si sagadwani haike service to mankind is service to God,
मियोइब समाज सेवा तौबसे सिने ईश्वर सेवा तौबने हाइदुना अदवाइना कंगैसिंगना ताकपिरमी इबिरंब मयामसु लई मसनामोंगी इमा इबेमल इबानी न पुल्लगा कोई मणिपुरी कोई शियानु महाप्रभु थाजजब मयाम अमा चही सिद लाइब मयाम मसले लेबम साबम मयाम से प्रॉब्लम मयाम लेबसि तौबसिदा कोइसु ईश्वर कच्चबा अमने खलगा मसी ममांगसिदा कोई गेस्ट हाउस अमा कोई अथुबदा साजरगनी ngasi thormuda nat shankritan ras lila solo dance wari liba nupi pala amadi manohor saina singba kya pangthoke All Tribal Students Union of Manipur na makhoi demand sing pidrabadi tang kunganipal ge ahing nongai dige Manipur da pung kungamari ge general strike kaurgani haina All Tribal Students Union of Manipur na ngasi singmarong da leiba MBC manakta wakan mifam sethabda paumi sing phangdokre asung ge president V sangsat na haikibada singilamda education health amadi law and order yongna khudong sarwa kaya mayoknari haike sigma thangsida koi gi charter of the man mayam si yame akoi jing da education gi maram da ocha wat liba adigi ujik maru oina PH center leidaba si mayam si akoi jahi mari manga surabne akoi da honari bise adu ujik phabu moina tobirani aina haira ga tum krem da tobi ba leite ujik assistant professor gi maram disu ujik tha turuk taret sure 2014 da recruit tawi ujik phawba result thok tadan leibise akoina court ki ruling matungi na thokpi gro sidi koi ocha walaga ching da warasu tambak da warasu ocha wat pise yaroi satra mange haina keno tawbi gi koi kana honabni adu ujik phawba government na karisu initiative law de bida assistant professor ki result shu atum delay tawruk leiri okoi last time sanabado moina BH especially BH center gi ayaba pirambado former previous government have tare congress government da uji ki government si dedi moi anirak unare su moina charter of demand se munna khangnaba okoi bo munna tabina ba have tare ko khannan naina ba krem da leidre memorandum thajin gre uji phau karisu address taw da bigi okoi student protest tawbani Asumgi General Secretary Saiboy Haukim na haikibada Mairoi Singna Sarkar da scheduled tribe ki oiba reservation amasung recruitment ki policy yongna demand kaya yoba memorandum pising krabasu pakum pirak tabadagi General Strike ki khongjang ase sanction gadabani haike Hana on 17th August to meet the memorandum of government of Manipur on the Thajin Bani Honorable Chief Minister da adu ekoi charter of demand si to respond and to discuss all this charter of demand yam long pending oiba high ba charter of demand da yauri ba sing dune adu bo ekoi na su shugumba agitation the ban strike gumba si toning ba sunate adu bo ngasi as a peaceful protest oina sit in protest si pangthok chabani adu government na su khara thuna yengsin biraga shugumba tribal singi demand sing si Fajana positively response to view high si thamning bani adu kai gumba si ekoi ki demand si thaidok tana kai su khan bi dana leiradi ekoi so we have to take our own course of action adu within this 3-4 days time the ekoi ki demand sing si khanna bi dradi on 28th of September the all Manipur general strike ko gani have si 24 hours general strike on 28th Ashi all Manipur the general strike tawrani haibasi phongdok chabani Manipur da leiba SIV ga sagonari bisingda social scheme sing matokram na phangan gani haibigi matangda nomigi oiba consultation program amangasi hotel classic to pangthokre Manipur State Acts Control Society amadi Manipur Network of the People na punna sin na pangthokiba tormaduda Max ki project director Valentina Arambam Max ki deputy director Dr Lucy Duidam MNP Plus के General Secretary Salams Uditna Yaungna Myokyana Suraki Max के Project Director Valentina Arambamna Manipur की SIV positive और बम्योई सिंगदा फंफम तोपा social projection scheme सिंग मतोक्रम ना फंगदा के हाइबी पानमदा थोरमसी पांगथोक पनि हाइके
Manipur da lay le chali se lishin kun hundu ga chama ka hina lay mo sing sira kamai na tawde na khoina PC ge benefits in as it is modi khalasu for example Manipur da lay I hazer ni lishin kun hundu hina lay ga se ko di a wa apply to lishin trama khata apply to basi kari gi mo na to ngam bi se mo awareness wa ko na khale wa khale adu kari mo mo awareness pi raga mo se mo lak sige adu mo if khum to benefits na to kham sige asi mo issues na se adagi department amada kari kari scheme lawi PMAY scheme lawi RDA yani makhala widow pension scheme lawi yani bese mi chahi ni phuma thoi suitability pension se loba yade tawda bu akoi da PL shabi lawi bi sin sidi yamna hawai ba chahi kun ba suba adumai tawba yamna hawai ba yawi adu mo sin sida kamai na khona relax or benefits bi bi yada asi mo ma se nasi consultation program se khan nai raga next city first initial step asi ki makhala bu di akona ato ko program ya bang thoga kamai to adagi akoi maximum makhala single window Pravesh Sanam Laikidabgi Matangda Ngasi NSUI Manipurna Congress Bhavan ge office complex Mamangda Wakan Mifam Setakre NSUI ge President Bankim Chandrana Misiasi ki Matangda Hosi Power Sarkarna Tabak Lokat Pidi Haiki Iho Lak Triba Makai Tabak Tobugi Hainabi Laitabasi Labaktiman Haiki Either civil society organization of Awaba Tarapamatamda, CSO and Aduna. Government still why they remain silent, it's a big question. Aduga Dr. Singsu, a quick Karam among the involved Tauribano, Aduga investigation Taumatam, the Moigi report, a postmortem, the lady Bamatam, the Masam to the Sizabana Teba. Magi brain hemorrhage or riba, Magi severe injury on the head lady ba, Adagi Makong the sophisticated weapons. Kumbana koi uba chaibu kot bagi mapyam song tari kot lemse sina tak with some torture physical torture harassment ama loina namasi miot minai amagi makhada koi laitaba thogok nge haibse koi singada bangam Delhi University ki Makadaleba College Singh da tamba Mahiroi Singh compulsory Hindi test mai Paktrabadi undergraduate Ming Senbi Yaroi Haina Delhi University Academic Council Kangan Kreb Council Matungina Delhi University ki Makadaleba College da tamlibo Mahiroi kya Kudong Sadaba Mayok Narbiyai Hari How's Pawi Mark Tatna Tema Bram Talomanisi Changi labor sort of the producing at the Chap Chotarba, Tuma Java Yarataba, Kung Haman Marataba Singitaba, Amat the Narabo by the Jolip Sire, Amazon, Jolip capsule with Chinese Neville. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hirujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test, series, mock test, performance assessment for its students. For details, please contact Hirujo Coaching Institute. Contact number 81310-25634. Suara hajenge. Ture, like ture. Kali naman tu teacher. Muzi kali yozo. Sidi yosi na nini hai. Matsigi yosi di tata tisko nini hai. Adudi sanagi mohut yang na sinba yamdre. Sky Hospital da world class interventional cardiology ki khudong chab le jare operation togdana heart ke ahobo menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani digi hena Sky Hospital la mai pa satharatli loinana PPI ICD combo amasung angiogram gidamak aikoi ki chief cardiologist Dr. L Shyam Kishore gatanabiu ningam hogdana ba hana booking tawiu Drink pure, live healthy, we care. In
Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Break matun taram noksari makadaba pausing handak nong leptana takibaduna maramoiduna ithai various ki thong manga mak hangdun thamli maphamadu ISTV news na salu matamda 7.70 meter wangba ising level lerama thenaki thong manga mak hangdokpa si yamna tangna sathaba thongni haina landamodong ahalamana ISTV news ta phongdrole damasi hek lerakpadagi lokfam kya mangkhre masinatana oijaba mata phangdri haina phongdrole leitringa dedi isingji samai su chaude aduga chauraga ju adum nohanga dum mayeng ta gimina dum kaim kai de bako ngam le lok charam me pum le lok charam me ri sigi mamang ye mate kumpu gar je se ju lok charam me bako aduga dam he la ko da gi de moina isingji chang nai na adum thabi raga di phaba ingdam da yoraga di ingjan mai helaga di nong hanga ga di gesi thingrane ba thingrane aduga ising yoga thangrane lomi eduna makatana phongdorokpada damasi sarba matungda mai amadi sing nungai rakani haikibadu hojik ising amadi mai phangdawi awaba damasi koi akoibada lerba miyamna thengnare kanaba amata pidrabanina damasi lokthokibane hena fare haike am leiba kaidoba moisina asagi ising chawre gate manga mak thabi gate hango haidri baudi moi adum thingna thamme ado gate amagumba ani gumba adu da hang le hang mo du moi sakhraga dum thadane sai mayam du sangaga leibadi ngamdamina ko adum chake adai masida akhoina anakpa akhoi leiba ahal lamal ladigi akhoina moida haja matam du sing chawre gie si hango gie tharo haiba kan si thabi de moi de khola mayangi iho natra de sungya ya de hango ga ye akoi ga phuna ge ta wa adu ba yaw lamdamadongi lomi amana phongdorokpada NSPC na makoina pambai singi thak adu thamna ba honabada akoibada leriba praja singi karisu khandre awaba tarba lomi singi damak sarkar ming sangbi haina phongdorle to tigi sing yogde adana maramaduna ko NRGS ta ko lekai sigi ba puki ani mamangda ko tawro lejai leiriba puki tawriba puki ani se ko ichauna thumma maram oidna ko hujik pakki wena leiba condition sidadi ko gomengi saite ki chu thodopa mieng thodopa sangbi pa leitri Thawal awang lekai gi bamo lekai mapada thawal turel gi torban gi sarukhara namthakibana lambi setpa yadabadagi lekai miyamna lambi thingjinkhre lekai gi muyoi singna phongdorokpada hojik turel torba lamthariba maphamasi mamangi sau thopa matamdagi horuklabani local leader singda semjin bina ba hairabasu thausadabadagi ngasigi pibamasi oirakibani mari leinaba singna tungkoina setpa yaba muongda turel torba nasi semjin biu haina phongdoroklei Mari lena department da ayang hajening badi thawalong kai 114 gi tobangi film se tungkoina gi apa film de sembina bijong ta thawalong kai 114 gi parasi gi maike gi ayang na mixing jeri Tamenglong mongsai lambi gi tinrai rongs amadi khongjai ronda satkiba hingnungai da landslide thokpadagi miyamna sathok sasin tobda sauna khudung sadra hari National Health Mission ki makada contractual staff oina thabak toriba employees singna makogi tungan demand sing yauna Health Mission asigi makada thabak toriba employees sing regular tahalu haiduna sangsalakba kongjang gi saru ama oina ngasi su All Manipur National Health Mission Employees Welfare Association na Tamenglong Chief Medical Officer gi office ki mamangda wakat mipam setakre October ki tang taruk tagi October kun ganipal fawa pangthokadurba sahi taratret makagi FIFA World Cup da ahanbo ina saru yagadaba India gi sanori kun gamathoi gi team da Manipur gi sanori Nepal na saru yagaduriba Manipur gi sanori sing Nepal adude Amarjit Singha Kiam Jackson Singha Taunawjam Nongdamba Naurem Suresh Singha Longjam Ningthoinganba Mite Mohammad Sahazad makhoi tarukna midfielder ina sanagaduri
Diras Singa Moirang Temna, goalkeeper Amadi Boris Singa Thangzamna, defender Oina Yagadori. Manipurgi Kiam Amarzitna, captain Oina Lusingadaba Indagi Timgi, goalkeeper Ohum Kangatpada, Manipurgi Diras Singa Yauri. Indagi group matching New Delhi Jawaharlal Nehru Stadium da Sanagaduruba Sigidamata Indagi Tim Akan Mamonda Sem Sakre. Lakshmi Naran Film Production ge Sing the Satpi Inge Laikowa Manipur Digital Film gi Yafetoni Thorom ngasi Press Club ta pangthokre. Dr. Suresh na puthokpa film asigi Yafetoni Thorom da film from gi chairman S Mangol Jau yauna film gi lamda thabak toriba mioi kyana sarugakhe. Amaromda Tare Superstar ge Tarelak Suba Production oina Yai Pubi Yai Fabi kowa film Amadi Yafetoni Thoromsu ngasi Manipur Press Club pangthokre. Lucky 7 Star Puthokfa film asida film asigi Yafetoni Thoromda film gi lamda thabak toriba mioi kya so sarugakhe. Technopal Mandal BJP Mahila Morsa gi mipamama ngasi more ward number 2 da leiba ADC Sandel gi chairman Lukhosai Zogi yumda pangthokre. Mahila Morsa Technopal Mandal gi mioi kya yawna pangthokeba thoromadu da ADC Sandel gi vice chairman TSJ Lamkang yawna tongan ton ma thopu ba kya su surgakhe. Loisala pudamro pau amukan pijre. Kaksing amadi Bisnupur district ki mafam ke adi sing isau ki awaba mai unariba sing da sarkar na miyang sangwi ba pamle. Hoji phawu ki dia STV na pizza pau matang slojre miyang tabe puno pamukana.